So guys, ngasi ahan pau de puzarak liba asi. Yankai ke mapanrak suba Femina Miss India 2023 gi beauty pageant North East ta ihan hanbu oina Manipuri yumbu oiduna April taraga mangada Imphal gi Khuman Park Sports Complex ki indoor stadium da pangthokadoriba asigidamak state winner sing hokhiba April tareta Imphal gi Beauty Kendrajit International Airport ta thulakhibagi Mapao simiyam punna meeting Femina Miss India 2023 Grand Finale the Saruk Yagadawribi State Winner Contra Haukiba April Tareta Imphal International Airport ta thunglakre winner contra asina Manipur da hek thungbaga lamdam asigi miyamna harau tayamna okhibaga loinana Femina Miss India 2023 da saruk yagadawribi sakhen bishinnasu nungaiba amadi apenbasi phongdok narakhi Femina Miss India 2023 da Manipur gi mahut sinduna saruk yagadawribi Impact TV gi anchor Thongnau Jam Strela Luwang gi Michael Degishu harauba amadi nungaiba phongdorakli Manipur na yumbu oiduna April taraga mangada pangthokadawriba Femina Miss India 2023 Grand Finale asida Laibag asigi oina tongan ba state ki winner kuntrana saruk yari Yankhaiga mapalak suva Femina Miss India 2023 Grand Finale asi North East ki oina Manipur na ihan hanbu oina yumbu oiduna lakliba April taraga mangada Imphal gi Khuman Park Sports Complex ki indoor stadium da pangthokadawribani Femina Miss India 2023 da saruk yagadawribi state winner kuntrana Manipur gi tongan ba mafam sing da chatuna miyam ga unakhivaga loinana mafam adugi fazaba sing yengkivaga loinana photo shoot chathakre contestant kuntra gi manungda makhoi nipan April tara da ima kaithel da chatuna kaithel asida yoliba potlam sing pukning khoidana harau tayambaga loinana yengki loinana photo shoot chu chathaki April taraga mathoidana contestant kuntra adubu kanglup ani thokna khaidoktuna Imphal gi Govindaji Temple amasung polo ground da chatki Femina Miss India 2023 gi contestant taraga manga amana Govindaji Temple da chatuna thauni jakhibaga loinana mafam aduda photo shoot chathaki Atopa contestant taraga manga adusu polo ground de chatuna Manipur gi nupi polo team na sanaba polo masana yengkibaga loinana Manipur gi sagol poni tongduna photo shoot chathaki
ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 15ꯗ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯐꯦꯃꯤꯅꯥ ꯃꯤꯁ ꯏꯟꯗꯤꯌꯥ 2023ꯒꯤ ꯒ꯭ꯔꯥꯟ ꯐꯤꯅꯥꯂꯦꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕꯤ ꯀꯣꯟꯇꯦꯁꯇꯦꯟꯠ 30 ꯃꯔꯨ ꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯈꯤꯕꯒꯤ ꯃꯄꯥꯎ ꯑꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯝꯃꯤꯟꯅꯁꯤ꯫ EY The Rebel Hariba Manipuri Film ki actress Laishangthem Tonthoida 3rd Jammu International Film Festival ki Best Actress Award Khusinarakli 3rd Jammu International Film Festival adu Jammu and Kashmir ki Jammu da laiba Avinav Theatre da haukiba April 9 amasung 8 da numit nini chupna chathakibani Festival asida Manipur ki saknai rabi actress Laishangthem Tonthoina EY The Rebel Hariba Manipuri film asida laukiba role adugidamak International Best Actress ki mana asi khusinarakibani 3rd Jammu International Film Festival ki Best Actress Award asi tharaga Laishangthem Tonthoina EY The Rebel Hariba film asida punna International Best Actress ki mana laurakliba asi mari shure hairi 3rd Jammu International Film Festival asiki manung channa Iran, India, France amati United States ki feature film, short film amati documentary film punna kunga manga utpagi manungda Khwairakpam Bishwamitra na direction piba EY The Rebel Hariba Manipuri film asisu utki ahal laman haktaktagi chanara ibasigi marumda afaba wakhalol kharadi soidana leiramgani ne ibema adubuima mama oibi amagi thamoigi mafamdadi asigumba chatnabigi pallase kharadi wangman khramal 3rd Jammu International Film Festival ki award asi tharaga saknaribi actress Laishangthem Tonthoina EY The Rebel Hariba Manipur film asina International Best Actress ki mana laurakpa asi marirak sukhiba asimak thagatningai ni makhata nasu mana kya loba ngambu oibiu haiba wafam mami Mapao gi maikidagi thamjai matang swaida yamatena break amatang logjege khongle yang hanjarake Impact TV bi mit inkadin leibi Welcome
S.N. Chan Cine Archive and Museum gi ahomrak suba Foundation Day amasung thauram asiga mari leinana Mami numit amadi Film Archiving and Preservation gi seminar pangthokre. Thauram adu Manipur State Film Development Society amadi Film Forum Manipur anina kushamnaraga haukiba April 8 da Imphal gi Palace Compound da laiba Manipur State Film Development Society MSFDS ki auditorium da chathakivani. Haukiba chahi Yankhairom asida Manipuri cinema marang kaina puthokpa ngamkidrabasu national amadi international ki thakda award fangba ngamba feature amadi non feature punna film kuntraga mapan long puthokre haina thoram aduda saru yakiba Manipur laingaki Art and Culture Department ki Commissioner M Joy IAS na phongdoki loinana film makers singna makhatana national amadi international ki thakda yauba ngamba film sing puthokpa ngamna ba hotnaminasi haiki matamdugi mayamado madudasu ay nolukchari makhoibu ngasi akhoi kaudri ay am kanna hainingi akhoina nakhoibu kaudi nakhoina piramba nakhoina harma mayamaduni ngasi mayamasine phanglibasi aduna akhoi kaudi haibasimadi akhoina nakhoibu kaudi haibasimadi mayamgi mafamda aina haijiningi mayam sumadu soina khanbirambane hainingi hoksiba che yang khema thoi masigi numit film machine hoksiba numitagi laibuk phadna yaudalpani asigma numit se kya phangsigedege ai khangdi chehi yame aduga aiga chaminarba mayam wamin nakhiba longmin nakhiba chamin nakhiba awana kaya khangmin nakhiba kaya hankhre adu lakiba mayam ngasi anuwa masida khongdarpa mayam film bu pamjaba mayam masida aina wahi khardang dei hairumge na khali kaligino haibada Manipur haibasimli kaubigano Manipur da pokpani haibasi kaubigano lamase araiba lamnate thangi singna pungningna wakhalna magi thaujan pambirabadi soidana phangani tawdabu tawsinabna dikana roi Manipur si karino haibdu yengbiu kalam jati no kalam kangbu no haibdu yem kangbu to kalam kangbu no yengbiu hoda padigi hona lai lai halabda lai harau gumba puthok ngamba mi am kidraba matammadra through music dance akhoi no ji hainaba music dance na chimpulamaksi madigo konana high philosophical oikhba wakhalun kya pullaga mioi jati da natana universe karam dona lakpage haibagi concept how yauna puthongamba madisu maitei moina pokpa kanda tawdabe adaba oina thalamaga madubu preserve tawna matang torpa la harauba gumba puthokpa ngamba theater lai chumang lila lai bis pulmakse pikhabelam sida magi ayogi thak yona puthonga no oja kam no hola birameba kauli da kaubum thokti akoina magi akoi sak khoda je akoi sak tak no bon to express ourselves creativity through the creative akoi prithvi the challenge tong ngamba level da puthol ibne harse madi example ni aine sankirtan pijabati theater lai sumang dila la pakala theater da angak papang na second world war matung jid akoi bunawlen theater angak papang na tikendri torpakanda nimit kya ni mamang dagi houseful kya no oiba mdu gi lila kya da alien theater gi kya dekha ojagi chandra gumba chung torpakanda forget ma pal khangan da buduli akoi na picture bi ngam do bewani mi gi standard high buduli akoi khangina